आकाशवाणी इम्फाल निंगथौखोंgjam सुनी ना पाउ पाजरी अहनबदा मरुइबा पाउ खोंजोम नुमितना लाकपदा अखोई पुमनमकना अमत ओइना लेप्तुना थौना फरबा अथौपसिंगी मतौ तमलसे हाइना राज्यपाल अजय कुमार भल्लाना हाइरे खोंजोम नुमित का मरी लेना मियामना सथोक ससिन तौबदा खुदोंग चानबगिदमक बस सिंग चेनगदौरी एंग्लो मणिपुरी वार लिसिंग मचनिपान मफुतरा माथोइगी नोंगचुप लानफमदा लेबाकीदमक थवाई थाख्रबा अथौबसिंगदा मियामना लैसु कत्तुना इकाई खुमनबा उतख्रे ट्रोंग लाउबी अमदी टीएम कसोमगी थौदोकपु यानिंगदबा फोंदोक्तुना ngasisu मफम कयादा मियामना खोंजंग संगसिनख्रे मुख्यमंत्री युमनाम खेमसाना हाइरी अखोई पुमनमकना अकोइबगी खल ngak सेंदुना थमनबा अचेतपा फिरेप लौमिनरसी अमसुंग नोंगचुप बेंगोल विधानसभा मिखलगी अहानबा तांकक अमसुंग तमिलनाडु विधानसभा मिखलगी भोट हयेंग थादनबा सेम साबत लोइरे खोंजोम नुमितना लाकपदा राज्यपाल अजय कुमार भल्लाना लिसिंग अमा चनिपान मरफुत्रा माथोइगी ऐतिहासिक ओइरबा एंग्लो मणिपुरी वारदा थवाइना पोंथा पीख्रबा थौना फरबा अथौबसिंगदा इकाई खुमनबा उतली राज्यपालगी पाउजेलदा खोंजोम नुमित असिना लमदम असिगी थौना फबा मरैबाक मजातिबु नुंगसिजबा अकीबा लेतना मरैबाकीदमक लानथेंनखिबसिंग अदुबु नौहौनना निंगसिंगहली खोंजोमगी लानफमदा थवाई कटख्रबा अथौबसिंगना मरैबाक मजातिकीदमक निंगतंबा पिरमखी ऐतिहासिक ओइरबा नुमित असिना लाकपदा अखोई पुमनमकना अमत ओइना लेप्तुना थौना फरबा अथौबसिंग असिना पिबिरंबा वाखलोनसिंग असिबु अखोई पुमनमकना मतौ तंफम थोई राज्यपालना हाई इरैबाक इजातिबु ngak senba haibasi अखोई पुमनमकी थौदांगनी मसि तुंगी मिरोलदसु खंगनबा तंगाई फदे अमत ओइबगी लिपुन्ना शांति चाखुतपा नुंगसी चानबा लमदमम ओहेनबा ngamgani कथोकपगा लोइनना थौना फरबा अथौबसिंगना यातपिरंबा लंबी अदुदा अखोई पुमनमकना मतम सुपदा चंगसिनफम थोई थौबाल जिलागी खोंजोमगी खेबा चिंगदा लेबा खोंजोम वार मेमोरियल कॉम्प्लेक्सता खोंजोम देगी पालन थौरम पांगथोकनबा मपुंग फाना सेम सारे थौरम अदुदा राज्यपाल अजय कुमार भल्ला अमसुंग मुख्यमंत्री युमनाम खेमसान सरुक यागनी थौबाल जिलागी खोंजोम देगी थौरम पांगथोकफमगी अकोइबदा सिक्यूरिटीगी अकनबा चेक्सुल थौरांग लौखतले खोंजोम नुमित का मरी लेना मियामना चथोक चसिन तौबदा खुदोंग चानबगिदमक बस सिंग सेनगदौरी बस सिंग तोंगान तोंगान मिचम मियाम सरकारी कर्मचारी अमसुंग मीडिया सिंगी ओइना तोंगान तोंगान मफम सिंगदगी चेनगने हाइरी मिचम मियाम सिंग तोंगनबगिदमक कोइरेंगई सिंगमैरोंग थांगमैबन नागमपाल वाहेंगबम लेकाई कैशामपात पिशुमथोंग लिलोंग थौबाल खोंजोम डीसी ऑफिस पोरोमपात सोइबम लेकाई अंड्रो पार्किंग वांखै कोंगबा सिंगजमई थोंग लंबोई खोंगनांगखोंग ग्राउंड तेरा सगोलबन क्वाकैथेल हैरांगोई थोंग हियांगथांग सामुरौ वांगोई मयांग इम्फाल वाबगाई कक्चिंग एमएसटी कॉम्प्लेक्स मोइरांगखोमदगी हयेंग अयुक पुंग 6:30 बसिंग अदु खोंजोम तमना चटकनी पौमीसिंगी ओइना इम्फालगी कैसामपाता लेबा डीआईपीआर ऑफिसतगी बस अनि अयुक पुंग 6:30 खोंजोम तमना चटकनी अदुगा सरकारी कर्मचारी सिंगी ओइना बाबूपरादा लेबा फासेमर ग्राउंडगी ममांग थंगबा माइकैदगी अयुक पुंग 6:30 8:30 अमसुंग 9 तोंगान तोंगान बसिंग थागनी हाइरी एंग्लो मणिपुरी वार लिसिंग मचनिपान मरफुद्रा माथोइगी नोंगचुप लानफम लेमतोन लेमताक अमसुंग लमांगदोंग लेबाकीदमक थवाई कटख्रबा अथौबसिंगदा मियामना लैसु कटपगी थौरम ngasi कांचीपुरदा लेबा स्टैंडर्ड रॉबर्ट हायर सेकेंडरी स्कूलदा पांगथोक्रे थौरम असि जस्टिस कमिटी ऑन एंग्लो मणिपुरी वार लिसिंग मचनिपान मरफुद्रा माथोय मार्टियर्स एंड फ्रीडम फाइटर्स ऑफ कंगलेपा मणिपुर अमसुंग डिसिडेंट्स ऑफ एंग्लो मणिपुरी वार लिसिंग मचनिपान मरफुद्रा माथोय नसेनबनी थौरमदुदा स्टैंडर्ड रॉबर्ट हायर सेकेंडरी स्कूल की फाउंडर फैरोइजम लंडोनी देवी जस्टिस कमिटी ऑन एंग्लो मणिपुरी वार लिसिंग मचनिपान मरफुद्रा माथोय मार्टियर्स एंड फ्रीडम फाइटर्स ऑफ कंगलेपा मणिपुर की चेयरमैन जोयचंद्र कोंथौजम आकाशवाणी इम्फाल की असिस्टेंट डायरेक्टर न्यूज थोकचोम जोगेंद्रजीत मेजर लेताम मुक्ता की मचानुपा लेताम सरचंद्र अमसुंग लोंगजाम्बा पोइला की मसुनुपा लोंगजम रोनेंद्र दाइस्ता मेंबरसिंग ओइकी थौरमगी सरुकमा ओइना लानफम अदुदा लेखिद्रबा अथौबसिंगी मसा मसुसिंगदा खुदोलपोट यंथोकी अमदी लेखिद्रबा अथौबसिंगी मफमदा हैकत लेखत तमकी थौरमदुदा वांगांगबदा जोयचंद्र कोंथौजमना हाई
Justice Committee na sahi kayagi mamangdagi Anglo-Manipuri War 1994 gi tongan-tonganba mafamsingda lanfamsingda thawai takraba athaubasingi khonggul liduna makoida ikai kumnaba utpa oina thauram kaya pangthoktuna lakle. Manipur se Khanongpuk Asia da haino humna palamba laiba amo oirmi matamda British na Manipur gi lenga ronda khut thinjalakpa Manipur gi matam adugi Ningthau gi senapati bu phana nabagi damakta makoina lalong kya silakpa hairiba lalong adubu tang kun mari gi numidang angan bada lalong changpa matamda mapangan kalle numit ta de hairiba British bu maithi bu pikiba numit adubu aikoina kangla etek haina sei khuding gi sauna palan tawri het ongan baga tang kumanga sida aikoi Ningthau kulasan na Anglo-Manipur War hairiba British ki mathakta lan tawri hena lauthoki Thauramgi athoiba mithungi warolda Phairoizam Landhoni Devina lana sida leikidraba athauba pumnamakki punsi warida yumpham oiba lairik sing phongduna haurogliba mahiroi singda khanganbagi tangai fadaba lei masina makoida mama lebak nungsijaba amadi afaba punchi ama poraknaba honabada sauna mateng oigani haina phongdokhe. Indian Red Cross Society Manipur State Branch ki chahigi oiba mifam ngasi Lok Bhavan da Rajapal Ajay Kumar Bhalana sababati oiduna pangthokre mifam aduda branch asigi lisingani kuntaruk-tagi kunmapan phawbagi mathau tawgadaba management committee sembagi matang thabak thoram sing amasung sel tunggi matang da kupna khanananya ke pawgi marak thatna atenba break ama Khanghanjaba ama Akashvani Imphal gi ayaba yaudana station asida sandokliba program sing social media platform amadi mobile app sing da live streaming amadi recorded oina sandokpa thengnari Akashvani Imphal gi program sing matam pumbada afaba amadi awang batha ki transmission standard da sandoktuna lakli adubu ayaba yaudaba lanai platform sing da sandokliba program sing asida transmission standard sing ngakna sattabana station asigi mingchat thianaba maram oiri Thawong sing asi Akashvani Imphal gi satna pathap amadi niyong gi wangmadani loinana chenaba mioi sing mathakta ain gi oiba cherak lokhatpa yai haina khanghanjari tabiriba pawase Akashvani Imphal dagini Trong laubi thogdokpu yaningdaba phongdoktuna kaukiba numit mangani gi shutdown gi ngasi marini chanba numitasu mafam kayada wakat mifam chathaki mafam kayadana miyam gi khongchat chatuna kholau kaya lauki Tampagi jila mangagi tongan mafam singda miyamna wakat mifam chathaki madugi manungda Imphal gi Khurai Lamlong Bazar Pangai Kanchipur Layingkhol Uyumpok yauna tongan mafam kayada wakat mifam chathaki masigi su mathakta Kawa Kanchipur yauna tongan mafam kayada lambi thingduna khongjang changsinki Imphal gi chingmairongda Maitai Tangkhul Kabui amadi Nepali Phurub gi miyoi sing saruk yaduna Trong laubi amadi TM Kasom gi mihata yaningdaba phongdokki raijya sigi khulai paiba terrorist sing marupangna muthatlu Manipur thugai gani haiba wafam kaidongnungda mamphaunaба ngamloi haibana chingba wafam sing khongjang changsiliba singna phongdorakki amaromda amuko MSF amawoba poirei leimarol mera paibi apunba Manipur amadi kohor gi liching makhada chatharakpa khongjang gi manung chena ngasi Kongbo dobi lapaktagi hauduna yamlaba miyamna kholau kayaga loinana khongchat ama chatki khongchat aduna wangkhai yonglang lerak mapa yorokpada security force ka muknaba thokki miyam gi ihaw adubu lakshinabagi damak security force na tiage sel sing kaptuna tankai ki luptaru osigi liching makhada Bisnupur jilagi tinungai dasu miyam gi khongchat chatki hairi Ukhrul jilagi TM Kasomda miyoi ani nongmaina kaptuna hatki bagi thodok aduga mari leidana United Naga Council UNC na kaukiba numit humnigi total shutdown gi ngasi nini chanba numitasu naga taba mafam singda miyam gi mahusa gi punsida chauna akaiba pikre tongan mafam kayada lambi thingba wakat mifam chathabana chingba khongjang sing sangsinki amaromda Thanlon Bidhan Sabha gi MLA oiramba leikidraba Bungjangil Balde gi misiga mari lenyana ngasi Zomi Frontier Organization na ayuk pung 5 dagi nimidang waram pung 3 pawba Churachandpurda total shutdown na maram oiraga dukan sing thonglo na ki lambi da gari chena ki de school college thonglo na ki hairi Mukhyamantri Yumnam Khemsa na hairi aikoi pumnamangna akoibagi khal ngak sianduna thamnaba achelpa phirep lominarasi social media da thagalakpa malemgi arde numit ka marilenaba warul amada Mukhyamantri na hai Aikhogi graha asibu ngak senab amasung kanabagi damak mipum khudim angna amato oiba thodang lominasi sahi asigi nunggi oiba waroldi
R Par R Planet haibasini Zonal Education Office na sinduna Kakching Jilada World Art Day gi thauram ngasi pangthokre District Administration Kakching gi mideng makada Zonal Education Office na sinduna pangthokiba thauram asida tongan ba school singdagi lakpa mahiroi singna zati gi oiba webinar amada saruk yaki School ni phumari gi mahiroi amadi ozali singa maga sani humpu tare na webinar adu saruk yaki thauram asigi saruk amo oina uchara sing thaki akoibagi khalgak chenduna thamnabagi matangda mahiroi singda khanganbagi thauram amasu pangthokki Bharat Lanmi gi Red Seal Division na sinduna Imphal East Jilla gi Kaithel Manbida Art Day gi thauram pangthokki thauram aduga mari leinana nongpo Kaithel Manbi Kaithel amadi Advanced English School Luna na bagi tribe amasu pangthokki mafam adugi akoibada leiba miyam ga loinana pangthokpa drive aduda akoibagi phibam ngak senabagi thamba amadi phada haudi yauna plastic gi oiba polam sing mafam sana thamnaba paujel kaya su piki Assam Rifle na sungasi World Art Day thauram Sandel amasung Kamjong Jilada mafam kayada pangthokre thauram asigi sarukama oina paksan uchara thagi lamtu sengdopagi thauram su pangthokki amadi Planet versus Plastic haiba hiram asida khangminabagi thauram amasu sajik tampak molcham amasung kampakhulen gi kunja singa pangthokre mipum kudingmang na akoibagi khalngak senduna thamnabgi wafam sing su miyamda sugaina khangan ke Assam Rifles na Rajya sigi miyam ga nukshi chana na achetpa mari thamduna chakhotpagi maikeda sangsin minaba tongan ba mafam singi maira paibi imai bil sing school gi principal amasung khul gi makok sing amadi tongan ba phurup singi miyoi sing unaduna wari sana khre hairi Manipur Sarkar gi institution sing da tamba class 9 amasung 10 gi OBC gi PM Yashashwani Metric Scholarship Scheme Post Metric Scholarship Scheme amasung Schedule Caste mahiroi singi oina Kendra Sarkar na sponsor toba class 9 amasung 10 gi Pre-Metric Scholarship amadi Post Metric Scholarship ki oina online registration mathang thagi amadagi tauba yaragani OBC amasung Schedule Caste ki Director na thokpa chirulamana high scholarship asi online registration tawbagi aroiba matamna September 13 phawbani akupa marol gi damak bibak asigi website tagi khangba yagani hairi Akashwani Imphal dagi pau tabire Nongsu Bengal Bidhan Sabha Mikhal gi ahanba tangkak amasung Tamil Nadu Bidhan Sabha Mikhal gi board hayeng thadanaba sem saba loire Nongsu Bengal gi ahanba tangkak ta jila tara taruki Bidhan Sabha Kendra Sama Yankaini Toy the bot Tadanagani, Akashwani Paumina High, Tankak Asida, Mirep Lisingama, Sambri Humbudra Nipana Lamba Tengnari, Nongsu Bengali Anishuba Tankaki Mikalgi, Botna Langiba, Yumsakashan Mita Tadanagani, Amaromda, Tamil Nadu Bidan Sabagi, Tankak Amakata the Pangtokadaba, Mikala Sida Bidan Sabaki and Resani Kuntramari the bot Tadanagani, Mikala Sida Botter, Koti Manga, Lag, Humbudra Humdo Listing Nipum do Yenbana, Mirep Singi Marai Lekani, Hauzik Sanabagi Pau, Kshetrimayum Premchand. All India Football Federation AIFF की मीटिंग मखादा पंजाब की रामसर साहिब स्पोर्ट्स स्टेडियम जथरिबा अंडर 15 नापिगनी अंडर 18 एलिट यूथ लीग लिसिंगनी कुरमा कुतरुकी ngasi sanakhiba मैच सिंगदा मणिपुर की टाइदा अमरी पंजाब एफसी पांजल अहुम चनदुना ड्रॉ ओइख्रे अतोबा मैच अमदना जिंक फुटबॉल एकेडमी ना असुफी एफएबु पांजल मरी अहुमदा माइथिबा पीखी Imphal East District Fencing Association asinduna district asigi marirak suba district level fencing championship lisingani kunturuk Khumul Lampa ki fencing hall da May 13 dagi 13 fauba pangtuklagani hairi Glove Organization Association amari academy singna makoigi affiliation renew tawna Imphal East District Fencing Association ni makedagi khangalakli Bharat amasung South Africa gi match mangagi oiba nupi gi T20 International Cricket Series ki ahum suba match ngasi Johannesburg talaiba Wanderers Stadium da sanaragani match asing asinu midang pung mapan makhairigi haugani Indian Premier League cricket ki match amada ngasi Lucknow Super Giants ka Rajasthan Royals ka Lucknow gi Atal Bihari Vajpayee Ekna Cricket Stadium da sanaba haukre Rajasthan Royals na toss ngamduna hana betting tauri Suni Aroibada maroiba pau amuk Khongjom lumina lakpada aikoi pumnamangna amata oina leptuna thauna pharaba athauba singi matau tamlamsi haina Rajyapal Ajay Kumar Bhalana hairi Khongjom lumit ka mari lenana miyamna chatok chachin tawada khudong chanamagi dama pasing sengadori Anglo Manipuri wali singa machani pan marphuda mathogi nongchuma lanpham daleba ki damak thawai thakraba thauba singda miyamna leisu katuna ikai kumnaba utkre
Trong Laubi amadi TM Kasom gi Tokdopu yaningdaba phongdoktuna ngasisu mafam kayada miyamna khongjang changsinkhre. Mukhyamantri Yumnam Khemsana haide ekoi pumamang akoibagi khal ngak senduna thamnaba acheba phirep lawminarasi amasong Nongchu Bengal Bidhan Sabha Mikal gi anba tangkak amasong Tamil Nadu Bidhan Sabha Mikal gi vote ayeng thadanaba sem saba loire pauloi jare.